Hojik numidangi pung taruk makhai rom tare aina lepchari si akhoi Palarbon bazar ni tamo Moru Chandra na nga leine na machanupa na gari thoraga machanupa papu akhoi na papu haiba pritam na gari thoraga lakpani tamo di gari thaude Palarbon bazar hi chu kenoni mitai pangan ga mitai singagi bazar ni hai tare ado seista akhoi Palarbon kun changbam lei church khiba lambi ni mangda urisina seista mari phangba ma lei somda oirom da sangri che akhoi Lakhipur ta gi dorimi akhoi matamama jila Chandragiti Maharaj na jila darbar chatpa matamda akhoi Puler tolda gi akhoi silchar tana chatpada si nagiba lambi ni haidana hojiki khara changchil laga thong ama sabo na maram oraga gari achobudi chachok sin tawdaba aduga si silchar chakhare si chonggi kano maning longgi sina khoi kano romdagi laini Puler tolomdagi lakpani adu akhoi Palarbon si Ranipur dagi akhoi Puler tolomda haidi jiribam lambi romda kilometer amma rom haidara aga adum leiba amma di ketang hengadra aduga sigi manung changri sina akhoi highway gi yet thangbada akhoi Puler tolom dagi lakpada highway gi yet thangbada changriba sina akhoi Palarbon gi akhoi maitai kun ni oja ku tongkomong kun jamohon akhoi gi mayung ga su adum leiriba mafam ni masim mam gare noma ai mathangi Eigi KHONGCHAT akhoi mathang handaki laiba November inga aba matamdagi ai soidana mo haujagani aina handaki Eigi Assam KHONGCHAT 2025 ingkomja lisingani kunmanga gi chacharakpa ahoba February tangwan da Imphal thadok charaga haujabasi akhoi ngasigi Ranipur gi amadi Palarbon da haipet ucharam leijaram basi na ai aroiba ojaragani masi loisinja yam sabagi yam sare ado sabagi ki dana ai toksa bana chade taseng namaki di ado hujiki matam se dai sta akhoi pung mapan tara dana masagi thaba ingang leiba yunggi nupa sing nupi sing thaba ingang tawnaba sing na dum chakna giba aduga yumda leihoba kangbudi actor akhoi ka manungda thong lonjin raga mapan thongna dabi aduna pung ahum mari tadri bhawba akhoi mapan thongna dabi gi kibamda leinabana maram oraga thungangda chatpasi pudong chadadana ai loisin jabani ado mathangi handak laiba November thadagi injil aba matamda amo haujagani madudasu handak akhoi maikai ke adagi aingonda pungning thaugat pirakpa adagi tengbang pirakpa kayani tengbang pirakpa sing ai tamna Imphal yojaraga akwagi mafamda ai thagat jaba phongdok chage maikai kayadagi akhoi lam khuding makta akhoi bu ai bu tengdang birakpa kayani adugo makhoi lei haina su ai chachaba mioi kaya suni adugumba kaya loina maksubna ai amamam tawoina ai makhoi bu thagat jabagi ai phongdok chaba wafam ai Imphal yoraga ingna ai thamjarakani hojik akhoi amuk akhoi Ranipur da halleraga aing numidang si li eraga hayeng ayuk si angan mada akhoi tamo Modu Chandra gi machanupa na ai si railway station Tarapur bawba thinbirani ai aduna tamogi yumda leijaba tarai ai di tasengna mokidi silchar da chacharaga tumin na kadai da no hotel amada leijaraga adum chatkhage na tawbani aduni akhoi Palarbon bazar ji jo ayamba building di maitai gi ngakani hai aduga bhara lawdana mayang dukan phambasu yauna mane aduga maitai lon su
ꯀꯩꯅꯣꯁꯨ ꯇꯧꯕ ꯉꯥꯗꯤ ꯃꯩꯇꯩꯅ ꯌꯣꯜꯂꯤ ꯃꯥꯅꯦꯅ ꯉꯥ ꯌꯣꯜꯂꯤꯗꯤ ꯃꯩꯇꯩꯅꯅꯤꯅ ꯁꯤ ꯗꯨꯀꯥꯟꯁꯤꯡꯁꯤ ꯃꯩꯇꯩ ꯀꯌꯥꯝ ꯌꯥꯎꯒꯦ ꯕꯖꯥꯔꯁꯤꯗ ꯄꯂꯥꯔꯕꯣꯟꯒꯤꯗ ꯏꯅꯥꯎꯋꯥ ꯀꯗꯥꯏꯒꯤ ꯄꯨꯊꯤꯈꯥꯜꯒꯤ ꯄꯨꯊꯤꯈꯥꯜ ꯂꯩꯁꯤ ꯑꯩꯈꯣꯏꯅ ꯕꯣꯟ ꯇꯔꯥꯄꯨꯔꯗꯒꯤ ꯕꯤꯅꯥꯀꯥꯟꯗꯤꯔꯣꯝꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯀꯥꯟꯗꯤ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕꯗꯨꯅꯤ ꯑꯩ ꯅꯣꯡꯃ ꯆꯠꯆꯔꯨꯔꯦ ꯑꯗꯣ ꯍꯥꯏꯔꯤꯁꯤꯅꯦ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤ uunaba ꯐꯪꯗꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯄꯨꯊꯤꯈꯥꯜꯁꯤ ꯑꯗꯨꯝ ꯂꯥꯞꯄꯤꯅꯦ ꯁꯤꯗꯒꯤ ꯀꯩꯗ ꯍꯟꯗꯣꯏꯅꯣ ꯂꯅꯥꯏ ꯒꯥꯔꯤ ꯌꯥꯎꯔꯤꯕ ꯑꯣ ꯑꯗꯨꯅꯅꯤꯅ ꯌꯥꯝ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨ ꯂꯥꯞꯇꯦ ꯍꯥꯏꯁꯦ 10ꯗꯤ ꯐꯥꯅꯤꯗ 10 ꯍꯦꯟꯒꯅꯦꯕ ꯄꯨꯊꯤꯈꯥꯜꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯆꯟꯗ꯭ꯔꯕꯥꯕꯨ 이베만나 그런기 닝올노 ꯅꯨꯡꯐꯧꯒꯤ ꯁꯤꯒꯤ ꯁꯤꯗ ꯆꯪꯉꯒ ꯅꯨꯡꯐꯧ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯨꯡꯐꯧꯗꯤ ꯊꯣꯡ ꯁꯥꯕ ꯅꯪ ꯒꯥꯔꯤ ꯑꯆꯧꯕꯗꯤ ꯆꯠ ꯌꯥꯗ ꯃꯥꯅꯦꯅ ꯒꯥꯔꯤ ꯃꯆꯥꯗꯤ ꯆꯠ ꯌꯥꯕ sini kaino tamona ngasi ilisa pijadoi manene tawise aise ahaw som chaadana chomda inaw na kai tagia ai Palarbon gira Palarbon gi manung da tawise Palarbon gi thola ga dukan pham kayam yawi seisa asum dukan macam masa gi banai ya yam ado achaw dukan achaw pham yawdro biteina asum yawna ri marak yam chawbudi na ado sigi dukan se kanai no sibo oh Meitei gi do oh Meitei gi da mina bhara lobane ba keno pami ja oh Meitei gi ngakte ne ba adu ma phai oh si moi si Meitei lon thok pa mayang la thok ko su yaw ni loi thwe ba chang la thum hau gi oh you know sigi maram phajana ge mucha me pathetic ni magi punsigi wari che kali nau min kari ba je to kari liu ken kai ni nati na no hai yam na oh oh inau gi phibam oh kari umba nongai taba tawdo ma thog oh hangi ho kini Palarbon bazaar gi se tunga na hek thamjaragal oh asai da kai le oh sigi dukan achau ba se ai hojik ta changjaramni angangi achapot apamba achapot ti phangde akai chocolate macha nirdari gi macha jing phangi ado yam chawi dukan se ado maitai pangan gi dukan ni ada nga yon badi mayang maitai yaude oh ngai khonya naidol gi nga jing auction moina yon ba lai ji puthika bazar kara wai dano naidol gi nga ami koilam na ne aru ta na ne adum saune noi moi naidol gi nga se puthika manakta moi puthoro aga video na ni sa video oh lilam bazar kawro do oh nga asum hapagi yam pai bo keno du ni ne madum ta nong ta laki na khan ba nga gi lilam tawe ne dai da ai manga de dum oh ai pung manga da tawu bon tra pul dai lak bo du di theng ya du na ni oh